ꯑꯗꯨ ꯃꯌꯥꯝ ꯌꯨꯝꯗ ꯉꯥ ꯌꯣꯟꯕ ꯂꯥꯡꯅ ꯉꯥ ꯁꯦꯝꯍꯜꯂꯤꯅꯦꯕꯀꯣ ꯑꯗꯨ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯤ ꯀꯩ ꯉꯥꯅꯤ ꯍꯥꯏꯕ ꯃꯥꯟꯗꯦ ꯀꯩ ꯉꯥꯁꯤꯡꯅꯣꯁꯦ ꯀꯩ ꯉꯥꯁꯤꯡꯅꯣꯁꯤꯕꯣ ꯀꯩ ꯉꯥꯁꯤꯡꯅꯣ ꯑꯩꯁꯨ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯑꯩꯁꯨ ꯉꯣꯁꯣ ꯉꯧ ꯌꯥꯏꯕ ꯉꯥꯁꯤꯡ ꯃꯟꯗ ꯄꯤꯇ꯭ꯔꯨꯕꯤꯕ ꯀꯦꯖꯤ ꯃꯈꯥꯏꯗꯪ ꯇꯥꯕꯅꯤꯗꯅ ꯇꯨꯈꯝ ꯂꯧꯔꯨꯒꯦ ꯃꯣꯏ ꯊꯥꯡꯁꯦ ꯀꯌꯥꯝ ꯊꯧꯋꯤꯅ ꯂꯥꯡꯒꯅꯨ ꯉꯥ ꯀꯥꯍꯟꯒꯅꯨꯀꯣ ꯃꯆꯤꯗ ꯐꯖꯅ 아이고. Good morning miyam. Hꯧꯖꯤꯛ ꯑꯌꯨꯛꯀꯤ ꯄꯨꯡ 6 ꯇꯥꯔꯦꯕꯀꯣ. ꯑꯩ ꯉꯁꯤ ꯕꯟꯗ꯭ꯔꯥ ꯆꯠꯇꯣꯏꯅꯤ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣ ꯍꯥꯞꯆꯔꯛꯀꯦ. Hello everyone. ꯑꯗꯨ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯧꯖꯤꯛꯅ ꯌꯥꯎꯁꯪꯒꯤ ꯕꯟꯗ꯭ꯔꯥ ꯆꯥꯕ ꯆꯠꯀꯗꯕꯅꯦꯕꯀꯣ. ꯌꯥꯎꯁꯪꯒꯤ ꯕꯟꯗ꯭ꯔꯥ ꯆꯥꯕ ꯆꯠꯀꯦꯅ ꯊꯣꯛꯂꯛꯏꯅꯦꯕ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯤꯁꯤꯡ. ꯍꯥꯏꯗꯤ ꯁꯥꯕꯗꯤ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯄꯨꯟꯁꯜꯂꯦ ꯃꯁꯝꯁꯦ. ꯍꯥꯏꯗꯤ ꯈꯔ ꯑꯩꯁꯦ ꯌꯥꯝ ꯁ꯭ꯇꯥꯏꯜ ꯇꯧꯗꯦꯕꯀꯣ ꯁꯤꯝꯄꯜꯅꯦꯕ. ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯏꯃꯥꯟꯅꯕꯤꯁꯤꯡꯗꯣ ꯑꯗ ꯂꯣꯏ ꯆꯠꯅꯈ꯭ꯔꯦ. ꯑꯗꯣ ꯑꯩꯈꯣꯏ ꯊꯣꯛꯂꯛꯏꯅꯤ. ꯃꯐꯝꯗꯣ ꯎꯍꯜꯂꯛꯀꯦꯀꯣ ꯃꯌꯥꯝꯗ. Sini samo. Kacol kamu. Kita balik sini ikai itu, nangan sini ikai itu, namun belum selesai ikai. Iya tahu. Kamu mau ini tiba. Kalau jaga sih, orang kau jaga mau dia kan jadi. Ayo mau sabu. Oh, ami pilih sini sih. Jadi gue. ꯁꯤ ꯍꯧꯖꯤꯛ ꯆꯥꯝꯕ ꯍꯧꯔꯦ ꯑꯩꯈꯣꯏꯒꯤ ꯆꯥꯝꯃꯤꯅꯦꯕ. ꯑꯩꯁꯨ ꯆꯠꯂꯨꯔ ꯂꯥꯛꯏꯅꯦ. ꯐꯣꯟ ꯆꯥꯔꯖ ꯇꯧꯔꯤꯅꯦ. ꯈꯥꯡ ꯁꯥꯔꯦ. Sige abone tim na ba se. Sige di pam da ba ne. Kini na ngi. Ko en da na de ba da hai bu ga da ba ga ite. ꯍꯥꯎꯗꯦ ꯑꯩ ꯅꯪ ꯈꯅ ꯌꯥꯏꯗ ꯍꯥꯎꯗꯦ ꯑꯩ ꯅꯪ ꯌꯥꯎꯔꯦ ꯌꯥꯎꯔꯦ ꯅꯪ ꯌꯥꯎꯔꯦ ꯑꯩ ꯈꯛꯇ ꯃꯤꯅꯤ ꯍꯥꯏ ꯁꯤꯡꯗꯅ ꯀꯣꯗꯣ ꯇꯧꯏꯅꯦ ꯁꯤꯁꯦ ꯂꯥꯁꯇ ꯍꯥꯎꯕꯅꯦ ꯍꯥꯎꯂꯦ ꯁꯤꯡꯅ ꯑꯗꯨꯝ ꯆꯥꯁꯤ ꯐꯨꯅꯔꯣ ꯆꯩꯅꯔꯣ ꯍꯧꯖꯤꯛ ꯌꯥꯝ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯏꯅꯦ ꯈꯣꯂꯥꯗꯤ ꯁꯥꯎꯅꯤꯡꯗ꯭ꯔꯣ ꯀꯩꯅꯣ ꯃꯆꯥ ꯂꯩꯕꯅꯦ ꯑꯩ ꯑꯃꯨꯛ ꯇꯧꯈ꯭ꯔꯕ ꯑꯝꯇ ꯉꯥꯡꯒꯅꯨ ꯇꯧꯕꯅ ꯇꯥꯍꯟꯅꯤꯡꯕ ꯀꯩꯝ ꯇꯥꯕ꯭ꯔꯥ ꯏꯁꯤꯡꯗꯨ ꯄꯣꯇꯣꯛ ꯄꯣꯇꯣꯛꯁꯤꯅꯦ ꯇꯥꯗꯣꯏ ꯅꯠꯇꯦ ꯃꯁꯥꯒꯤ ꯅꯠꯇ꯭ꯔꯕꯅꯦ ꯑꯩ ꯁꯦꯅ ꯉꯥꯇꯣꯏ ꯊꯣꯡꯕ ꯂꯣꯏꯔꯦ ꯎꯃꯣꯔꯣꯛ ꯍꯩꯕ ꯁꯤꯁꯤ ꯄꯥꯜꯂꯦꯗꯨ ꯌꯥꯝ ꯊꯣꯡꯕ ꯂꯣꯏꯔꯦ ꯏꯟꯖꯥꯡꯁꯦ ꯑꯗꯨꯝ ꯂꯥꯁ ꯄꯤꯖꯥ ꯍꯥꯏꯕꯅꯦꯕ ꯁꯤꯅ ꯀꯂꯦꯖꯥ ꯃꯦꯠꯂꯤꯅꯦꯕꯀꯣ ꯇꯤꯜꯍꯧꯒ ꯇꯧꯔꯒ ꯐꯗꯤꯒꯣꯝꯒ ꯇꯧꯔꯒ ꯃꯦꯠꯂꯤꯅꯦꯕ
Dùng chắc rồi đó. Chán. Diền đi. Chị chán. Thôi chắc thôi đấy tôi giàu sớm đi bên ra đi. Nhưng mà là vì nó ꯑꯗꯨꯝꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛꯅꯦ ꯀꯩꯅꯣ ꯇꯧꯕ ꯂꯣꯏꯔꯦ ꯆꯥꯛꯁꯦ ꯊꯤꯕ ꯂꯣꯏꯔꯦ ꯆꯥꯛ ꯊꯤꯔꯤꯕꯀꯣ ꯑꯗꯨ ꯆꯥꯒꯦ ꯍꯥꯏꯅ ꯉꯥꯏꯍꯥꯛ ꯑꯩꯅ ꯆꯥꯛ ꯁꯪꯕ ꯑꯣꯏꯔꯤꯅꯦꯕ ꯑꯗꯨ ꯃꯌꯥꯝꯗ ꯌꯦꯡꯍꯜꯂꯛꯀꯦ ꯀꯃꯥꯏ ꯇꯧꯕ ꯍꯥꯏꯗꯣ ꯃꯥꯏ ꯄꯥꯛꯄꯅꯤ ꯆꯥꯛ ꯊꯤꯕ ꯑꯅꯤꯗ ꯈꯥꯏꯔꯁꯤ ꯌꯥꯔꯦ ꯑꯅꯤꯗ ꯈꯥꯏꯔ 제가 다 먹어. 제가 한 번 더. 그만 나는 와, 나는 양 와, 나는. 진짜요. 짜도 짜 먹어 mình muốn làm thì đấy quá mẹ trên thì nó chỉ đấy mà phải đấy mà chú gì mà ngon đó bisa lấy nè bà 아도니 하이세 ꯑꯗꯨ ꯃꯌꯥꯝ ꯑꯩꯁꯦ ꯕꯟꯗ꯭ꯔꯥ ꯆꯥꯕ ꯍꯜꯂꯦꯕꯀꯣ ꯏꯃꯥꯟꯅꯕꯤꯁꯤꯡꯒ ꯕꯟꯗ꯭ꯔꯥ ꯆꯥꯕ ꯍꯜꯂꯦ ꯍꯥꯏꯗꯤ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯔꯦꯕ ꯉꯥꯛꯇꯪ ꯍꯤꯞꯄꯨꯔꯦꯕ ꯑꯩꯁꯦ ꯂꯥꯛꯄꯒ ꯂꯣꯏꯕꯒꯤ ꯚꯤꯗꯤꯑꯣꯗꯣ ꯍꯥꯞꯄꯧꯗ꯭ꯔꯦꯕꯀꯣ ꯂꯥꯛꯄꯒ ꯉꯥꯛꯇꯪ ꯍꯤꯞꯄꯨꯔꯦꯕ ꯑꯩꯁꯦ ꯋꯥꯃꯟꯈꯤꯗꯅꯅꯦ ꯑꯗꯨꯗꯨꯅ ꯍꯥꯏꯗꯤ ꯚꯤꯗꯤꯑꯣꯗꯣ ꯃꯈꯥ ꯇꯥꯕ ꯍꯥꯞꯆꯕ ꯉꯝꯍꯧꯗ꯭ꯔꯦꯕ ꯑꯩꯅ ꯑꯗꯨꯝ ꯆꯠꯄꯒꯤ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯥꯃꯤꯟꯅꯕꯒꯤ ꯈꯣꯠꯄꯒꯤ ꯑꯗꯨ ꯈꯛꯇ ꯍꯥꯞꯄꯦꯕꯀꯣ ꯑꯩ ꯌꯥꯝꯅ ꯍꯥꯏꯗꯤ ꯈꯔꯅꯦ ꯍꯥꯏꯗꯤ खरा थबक खरा लेबगी अदुई खरा टेंशन खरा ओइबगी आई वीडियो से हापचहौद्रे वीडियो लौजहौद्रे मैम अदो वारौबिनुबको अइना वांगांगसे हाइदि यामना क्या हाइतारे यामना ngangningdabo ngangbado dumai taw uramganiba aise dumaina ngangi do kay haini lagaga video da namba ngamhodre adodogi ai hauji dum haidi la nga hipuraga ne haidi waman gidane nga hipuraga do video da oina dum hapchare bako namjare video se ado mya waro bino ado ai hauji se haidi hauji ai se ken tawiba thabak haidi yam kalle bako thabak yam kan badana video se yam thagat pa ngamdre video yam thagat pa ngamdre mya waro bino ado gi simathakta haidi ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯩꯈꯣꯏ ꯃꯃꯥ ꯍꯣꯏ ꯕꯖꯥꯔ ꯆꯠꯄ ꯈꯣꯠꯄ ꯇꯧꯕꯅꯤꯅꯅꯦ ꯑꯩꯁꯦ ꯌꯥꯝꯅ ꯉꯝꯗ꯭ꯔꯦꯕ ꯍꯥꯏꯗꯤ ꯌꯥꯝꯅ ꯊꯕꯛ ꯚꯤꯗꯤꯑꯣ ꯊꯥꯡꯒꯠꯄꯗꯣ ꯚꯤꯗꯤꯑꯣꯗ ꯃꯥꯏ ꯑꯣꯟꯁꯤꯟꯕꯗꯣ ꯉꯝꯗ꯭ꯔꯦꯕ ꯑꯗꯨꯗꯨꯅ ꯍꯥꯏꯗꯤ ꯑꯩ ꯋꯥꯈꯜꯁꯦ ꯑꯃꯨꯛꯁꯨ ꯅꯨꯡꯉꯥꯏꯇꯦ ꯁꯨꯛ ꯌꯧꯔꯛꯑꯒ ꯑꯃꯨꯛ ꯚꯤꯗꯤꯑꯣ ꯅꯝꯗꯕꯗꯣ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯤꯕꯅꯦꯀꯣ ꯑꯗꯨꯗꯨꯅ ꯑꯩꯁꯦ ꯑꯗꯨꯝ ꯃꯈꯥ ꯇꯥꯕꯗꯤ ꯐꯖꯅ ꯀꯟꯇꯤꯅ꯭ꯌꯨ ꯇꯧꯒꯦ ꯈꯜꯂꯤ कंटिन्यू तबसे दुम ngamaक्ते दुम सोंदरे ngamaक्ते कई हाइदुनो होंदे कोका साय कोका ngawa जाने हाइदि खरा फगद्रा खलो दो आइता उल्टा हेक्ता ओइरक्पा आइना वीडियो नमनिंगा दुसि मथंगी वीडियो दि म्याम अहाबी ओइना जारक्के हंदकिसे अनौब मवोंगदनि बको अनौब मवोंग चाजरक्के म्याम ngaबिरम येंगमिनसि अदो कमाय हाइनि खंगदि अहाबिसेवा इमुंदा चारोइबा मपानदा चादोनिबा अदोगी वीडियो दो आइदम हापचरक्के म्यामदा ngaबिरमो कमायना आइगी मवोंगदा कमायना चाइ खोले हाइदो बेड कमेंट तौबिरकनो बेड कमेंट तौबिरकनो आइ हापचरागे आइसे हाइदि कई हाइदनो खंगद्रे हजिक चाक थोंगे त के हजिकसे कइनोनिबा संदा तासलेबको चाक थोंबगी नुंदांगी हिंजांग कइगा सेम कोना खा तौसनगे थबक यामी ngasiसे अदुदुगी आई वीडियो से साइसिदा सम लोइसलगे म्याम